ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯨꯛꯕꯥꯡꯗꯤ ꯇꯧꯕ ꯂꯣꯏꯖꯔꯦꯕꯀꯣ ꯑꯗꯣ ꯁꯣꯝꯗ ꯌꯦꯡꯉꯣ ꯆꯥꯕ ꯑꯣꯛꯇꯕ ꯀꯥꯡꯕꯨ ꯈꯔ ꯌꯥꯍꯧꯔꯦ ꯑꯗꯣ ꯁꯤ ꯇꯦꯕꯜꯁꯦ ꯑꯁꯤꯅ ꯑꯩꯈꯣꯏ ꯐꯝꯕꯗ ꯋꯥꯔꯦꯕꯀꯣ ꯇꯦꯕꯜꯁꯦ ꯄꯤꯛꯏ ꯑꯗꯨꯒ ꯃꯤ ꯑꯍꯨꯝꯁꯨ ꯆꯟꯗꯔꯦ ꯑꯗꯨꯒ ꯍꯤꯖꯥꯡ ꯁꯤꯒꯠꯂꯦ ꯑꯗꯣ ꯑꯃꯨꯕ ꯊꯩꯕꯣꯡ ꯊꯣꯡꯕꯀꯣ ꯑꯗꯨꯒ ꯁꯣꯝꯗ ꯆꯥꯔꯤ ꯃꯌꯥꯝ ꯑꯩꯁꯨ ꯈꯔ ꯆꯥꯈꯤꯒꯦ ꯍꯥꯎꯕ꯭ꯔꯣ ꯍꯤꯖꯥꯡꯗꯤ ꯌꯥꯝ ꯍꯥꯎꯋꯦꯕꯀꯣ ꯏꯔꯣꯟꯕꯒꯁꯦ ꯀꯥꯎꯔꯦ ꯆꯥꯕ ꯑꯗꯣ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯨ ꯍꯥꯏ ꯃꯌꯥꯝ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤꯁꯨ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯃꯨꯛꯕꯥꯡꯁꯦ ꯊꯩꯕꯣꯡ ꯊꯣꯡꯕꯅꯤ ꯖꯦꯛ ꯐ꯭ꯔꯨꯠ ꯕ꯭ꯂꯦꯛ ꯖꯦꯛ ꯐ꯭ꯔꯨꯠ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯁꯦ ꯑꯃꯨꯁꯨꯕ ꯍꯤꯖꯥꯡꯁꯦ ꯕ꯭ꯂꯦꯛ ꯖꯦꯛ ꯐ꯭ꯔꯨꯠꯅꯤ ꯑꯩꯈꯣꯏꯁꯦ ꯑꯃꯨꯕ ꯊꯩꯕꯣꯡ ꯊꯣꯡꯕ ꯑꯗꯣ ꯃꯌꯥꯝ ꯍꯧꯔꯁꯦ ꯂꯦꯠꯁ ꯒꯣ ꯆꯥꯎ ꯃꯌꯥꯝ ꯑꯍꯥꯟꯕꯩ ꯆꯥꯛꯈꯣꯝꯁꯦ ꯃꯌꯥꯝꯗ ꯏꯜꯂꯨ ꯍꯥꯏꯕ꯭ꯔꯣ ꯃꯌꯥꯝꯗꯣ ꯍꯥꯎꯋꯦ ꯁꯤꯗꯤ ꯕꯦꯁ ꯍꯤꯟꯖꯥꯡꯁꯦ ꯃꯨꯖꯔꯁꯨ ꯃꯍꯥꯎꯗꯤ ꯂꯩ ꯑꯗꯨꯅꯤ ꯑꯃꯨꯕ ꯊꯩꯕꯣꯡ ꯁꯤꯀ꯭ꯔꯦꯠꯅꯦꯕꯁꯦ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦꯕ ꯍꯪꯒꯥꯝꯁꯨ ꯃꯌꯥꯝ ꯊꯕꯤ mềm lebu lebu ꯌꯥꯝꯅ ꯊꯕꯤ ꯃꯣꯔꯣꯛ ꯃꯁꯤꯡꯒ mềm iromba ꯃꯩꯇꯩꯒꯤꯗꯤ iromba ꯌꯥꯎꯗ꯭ꯔꯗꯤ ꯌꯥꯗꯦꯍꯦ ꯍꯥꯕ꯭ꯔꯥ mềm도 hangam ꯃꯌꯥꯝꯗꯣ ꯇꯦꯕꯜꯁꯦ ꯈꯔ ꯄꯤꯛꯄꯅꯤꯅ ꯈꯔ ꯋꯥꯔꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯁꯥꯎ ꯌꯥꯗꯦ ꯑꯩꯈꯣꯏ ꯇꯦꯕꯜ ꯑꯆꯧꯕ ꯑꯃ ꯁꯦꯝꯃꯛꯀꯅꯦꯕ ꯑꯗꯣ ꯑꯩ ꯇꯧꯔꯛꯇꯣꯏꯅꯤ ꯃꯣꯔꯣꯛ ꯀꯩꯅꯣ ꯅꯣꯏꯁꯨ ꯈꯔ ꯉꯥꯡꯉꯨꯗꯅ ꯋꯥꯏ ꯑꯩ ꯉꯥꯡꯕꯗ ꯃꯌꯥꯝꯗꯨ ꯀꯥꯔꯣꯟ ꯃꯌꯥꯝꯗꯨ ꯄꯣꯇꯣꯜꯒ ꯕꯦꯁꯣꯟꯒ ꯕꯣꯔꯥ ꯂꯨꯠꯄ ꯍꯧꯔꯤꯕ ꯂꯦꯕꯨꯁꯦ ꯍꯥꯎꯔꯦ ꯌꯥꯎꯗꯦ ꯃꯌꯥꯝ ꯂꯐꯨꯁꯨ ꯍꯥꯎꯔꯤ ꯃꯍꯤ ꯌꯥꯎꯗꯦ ꯑꯗꯣ ꯃꯌꯥꯝ ꯂꯧꯕꯨꯛ ꯏꯁꯤꯡ ꯈꯛꯇ ꯉꯥꯏꯔꯦꯕ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯁꯤꯕꯨꯗꯤ ꯇꯣꯡꯉꯦꯕ ꯑꯗꯨꯅ ꯏꯁꯤꯡ ꯊꯨꯝꯗꯦꯕꯀꯣ ꯑꯗꯣ ꯁꯥꯏꯠꯇꯗꯤ ꯍꯣꯖꯥꯏꯒꯤ ꯁꯥꯏꯠꯇꯀꯣ ꯂꯣꯏ ꯊꯨꯝꯅꯔꯦꯕ ꯃꯌꯥꯝꯗꯨ ꯍꯪꯒꯥꯝ ꯃꯇꯣꯟ ꯍꯪꯒꯥꯝ ꯃꯅꯥ ꯃꯌꯥꯝ ꯊꯩꯕꯣꯡ ꯑꯃꯨꯕꯁꯨ ꯌꯥꯝ ꯍꯥꯎꯔꯤ ꯑꯂꯨ ꯃꯌꯥꯝꯗꯨ ꯄꯣꯇꯣꯜ hangam makan Habrá ꯃꯌꯥꯝꯗꯨ iromba ꯊꯕꯤ ꯍꯥꯞꯆꯜꯂꯒꯦ ꯑꯗꯩꯗꯤ ꯀꯩꯅꯣ ꯊꯩꯕꯣꯡ ꯑꯃ ꯍꯥꯞꯆꯜꯂꯒꯦ ꯑꯗꯨꯗꯒꯤ ꯇꯥꯁꯜꯂꯒꯦ ꯃꯌꯥꯝꯗꯣ ꯂꯦꯕꯨꯁꯦ ꯃꯍꯤ ꯃꯌꯥꯝꯁꯦ ꯌꯥꯎꯗꯦ ꯄꯨꯂꯞ ꯑꯃꯨꯛꯇ ꯌꯦꯡꯃꯤꯟꯅꯔꯁꯤ ꯕ꯭ꯔꯦꯛ ꯃꯣꯔꯣꯛ ꯃꯌꯥꯝꯗꯨ ꯏꯔꯣꯟꯕ ꯃꯣꯔꯣꯛ ꯏꯟꯕ ꯍꯩꯕ ꯃꯌꯥꯝ ꯊꯕꯤꯁꯦ ꯕꯦꯁꯅꯤ
ใส่ยิ่งเราจะใส่แห่ ให้ฉาป่ะ จริงหน่อย ใช่บ่มูบี้ เซบู แม่ไทยบ้องอามูบิกัดทับบิกัดเลบุกัดจ่ายเอาวันนี้ คิดเลย ไอ้ เซบูเลย ใช่เราใส่แห่จริงตัวจริงจริงเราเลย มาชิ้นงานนี่ไหมแม่ต้องการวัน một tí cái trái tôi mà giúp một tôi đi bỏ ra hả thập quá mình ra mình hậu luôn nó ra biết dạ ngầm đó thiệt 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 một sải hả tốt cao không không cần ta được ไปไกล rồi rồi làm mong gì แม่ดูเลบุ คุณăn rồi em mày mày đi thì bún mà chân đã ra rồi video xem đi anh ta biết cái niệm tất cả bữa hơi rồi nó bằng phẩm rồi แม่ทับบิก็หางามก็เจ้าใช้ดำเอาวันนี้ nhưng mà có ra rồi ở đây đó màชิ้นงานใส่ให้ คนจุ่มเดาวันนี้บอกว่าดูกี่บาจารุมจะเห็นจากกระสายวันนี้นะเขาเต้จุ่มเดาวันนี้สายแบบจริงเลยนั่นตานะครับrồi thì chứ hỏi xong rồi mẹ em số cái răng chai kia quên bao sai biết là mẹ em cái zoom được cái răng chai cái gì có bên bao sai biết là mò
ชอบเป็นแมว น้ำดูไทยบ้องเอามูเบะ Ja. Kalau kau bisa main di favorite ni, ini aku yang sah deh. Sah bahkan nunggu itu boleh. Masih menzar. Kau aneh bang. น้ำดูงามเลย Kau loh, bang. Sini. Yang apa? Dah. Jangan lihat menu orang nang cabai. Tan ke cabai dulu. Habis. Pang dia dah, tan yang cabai. Tebul sa nungay tabi na sabi ka wai sabi ka nungay tare ka nemam madi pa sa tang ka nemam madi ko ka tang ka pau sa ram madi tebul PM ba mi amma gi ani gi chap sai hum su di wai ba lok chu tung yi ngang nong lak ta video number chalu ba gi ising chaw ba gi do ado chalu ba da halak ba da lok tung e เขาดังนานได้ไหม น้ำหมกดำใช่ เลยบื้อคำตาบิดเรา ลืมเจ้าหน้าที่ใดดีชื่อ ไม่ได้โดนเกี่ยวเลยบื้อ น้ำดูแล้วบุ ง่ายจังลำบ่ หืม ง่ายจังลำบ่ เจ้าบ่บิ อะไร ใครจะรู้แท้ ฮะ ใครจะรู้เดี๋ยวใครจะรู้เจ้าเถอะเชื่อรู้ดีให้ยังเขา พี่โยจะคำตาบิดเลย Kage dah. Sabin. Belum em ấy mà bạn nhiều là cái này bạn. Hiện lá không cần đấy. Em nó không có mì nhiều. Ada. Mới là tàu xe gam ta. Mới là cái này ngã bro kẹ. Ada. Mới là gam motor kẹ. Hapura mo dyan, hindi hawdo na. Tumunda ko kako. Doon sila. Habis siya ba? Iron ba? Iron mo sa hao de cao na katang sa. Chào bố. Rồi.
ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯅꯕ ꯑꯩꯈꯣꯏ ꯇꯧꯖꯔꯒꯦ ꯌꯥꯝ ꯆꯥꯕꯁꯨ ꯂꯣꯏꯔꯕꯅꯤꯅ ꯚꯤꯗꯤꯑꯣꯁꯨ ꯂꯣꯏꯁꯤꯟꯅꯕ ꯇꯧꯖꯔꯒꯦ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯀꯣꯃꯦꯟ ꯕꯣꯛꯁꯇ ꯀꯣꯃꯦꯟ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯣꯝ ꯌꯨꯝꯗ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯍꯥꯏꯕꯗꯣ ꯑꯗꯣ ꯏꯁꯤꯡ ꯏꯆꯥꯎꯒꯤ ꯃꯔꯝꯗꯁꯨ ꯃꯌꯥꯝꯅ ꯈꯔ ꯂꯥꯏꯗ ꯈꯣꯏꯔꯝꯕꯤꯔꯣ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯕꯤꯗꯣ ꯍꯥꯏꯅꯀꯣ ꯑꯗꯣ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯇꯥꯇꯥ ꯕꯥꯏ ꯕꯥꯏ